बाबा रामदेव की पतंजलि न पुथोकपा हंगाम थाव हक्चांग सोकनिंगाई ओइरमले एलोपैथी लायेंग पथाप अमसुंग मसिगा मरी लेनबा डॉक्टर सिंगी मायोक्ता वाकाई nganglubadagi लाइबाक वाथोक एहलिबा बाबा रामदेव की कंपनी अमा ओइरिबा पतंजलि न पुथोकपा हंगाम थाव असि मियामगी हक्चांग सोकनिंगाई ओइबा सब स्टैंडर्ड क्वालिटी ओइरमबा थेंगनरे हाइना राजस्थान गवर्नमेंट ना अनोब क्लेम अमा तौरकले स्टेट गवर्नमेंट असिगी मतुंगिना पतंजलि कंपनी दा सिंहानिया ऑयल मिल न पिरखिबा हंगाम थावगी सैंपल मंगा लौदुना चांगयंग चथरुबदा सैंपल मंगा मक सब स्टैंडर्ड ओइरमबगा लोइनना मियोइबगी हक्चांगदा मांग ताकनिंगाई ओइ हाइबा खंगलखिबाने सैंपल सिंग अदुदा यावफम थोकपा तंगाई फदबा स्टैंडर्ड अमसुंग क्वालिटी की थाक अदु यौना यावरमदबनी हाइना गवर्नमेंट ना फोंदोखि स्टेट अदुगी चीफ मेडिकल ऑफिसर डॉक्टर ओम प्रकाश मीना ना फोंदोखिबा मतुंगिना हंगाम थाव मखल अदुगी फूड सेफ्टी की मतंगदा लोकल एडमिनिस्ट्रेशन याउना हौकिबा मे कुनगा तरेता चांगयंग चथखि चांगयंग की रिपोर्ट अदु फूड सेफ्टी एंड स्टैंडर्ड अथॉरिटी के अलवादा लेबा लेबोरेटरी ना पुथोरखिबने पतंजलि कंपनी ना हंगाम थाव पेक तौदुना पुथोरखलिबा बोतल सिंग अदु सब स्टैंडर्ड ओइबा मियोइबगी हक्सांग सोकनिंगाई ओइबा प्रोडक्ट अमनी हाइबदु चांगयंग चथरुबदा खंगलखिबने श्री श्री तद्वा ब्रंदाना पुथोकपा हंगाम थावसु सब स्टैंडर्ड ओइरमबा थेंगनरे हाइरि सैरक्सिदा पार्लियामेंट के ब्रांड मखादा पुथोरकपा हंगाम थावसु सब स्टैंडर्ड ओइरमबा थेंगनखिबगी मथक्ता हक्सांग सोकनिंगाई ओइबा पोटयान सिंग यावरमबसु थेंगनख्रे हाइरि राजस्थान गवर्नमेंट के अफोंग क्लेम असिगी मतंगदा बाबा रामदेव की पतंजलि कंपनी न हुजक फावगी ओइनदे पाखुम ओइना करिगुंबा स्टेटमेंट अमता थादोरकपा लैत्रि हाइनसु खंगलगले हौकिबा चयोल अनिरोंगी ममांगदा राजस्थान की चीफ मिनिस्टर अशोक गहलोत के इंस्ट्रक्शन मखादा अलवान कलेक्टरेट ऑफिशियल सिंगना सिंहानिया ऑयल मिल दा खंगौदना रेड चथगिबा थौदोक अमसु लैख्रबने थौदोक अदुदा पतंजलि कंपनी के पैकिंग पोस्ट अमसुंग प्रोडक्ट कया मरुम थेंगनबदगी फागटलबा मतुंगदा मिल अदुसु सिल तौसिंदुना थमखिबनी हाइदे मुक्ता मनी न साजबा खुंगुब लैबाक तरादा योनख्रे मह्यौरोलदगी हौना लमदम असिगे नुपी ओइबिसिंगना सुबा नोंबा अमदे इमुंग पुनबा होनबदा नुपा सिंगदगी तादना थौदांग लौरकपगुम हौजिकसु मतमगा चानबा मओंगदा नुपी ऑन्टरप्रीनर कया अमना होनजदुना मसा खक्तगी हिंगनबा लंबी याचबदा नतना अतोप मियोय कयाबसु थबक पीदुना लमदम असिगी सेनमिटलोन फगरहनबदा अचौबा थौदांग लौरे मालेमगी अतोप मफमसिंगी पुवारी कयादा नुपी ओइबिसिंगबु नहेतपीबा हंथना यंगबीबगी वारी कया अमा लैरबसु लमदम असिददि नुपी ओइबिसिंगबु अदुमक अवांग थाकता थांगतुना लाकली हाइबसे पुवारीना साखिने मैहौरोलदगी हौना नुपी ओइबिसिंगना लमदम असिगी सेनमिटलोनदा अचौबा थौदांग लौदुना लाकली हाइबसे हौजिक फाउबा लैरिबा इमा कैथेलसिंग असिना मयेक लारबा खुदम अमा ओइरे लोइनना लमदम असिगी सेल थुमगी फिबम कंजनना होनबदा कुमजा 1958 दा थोकिबा नुपी लान मालेमना ngasi फाउबदा सिंथानरिबने असुमना मिपाल तांगना मदोम हिंगबा ngamnaba lambi yachaba khakta natana atopa miyoi kayabusu thabak piduna lamdam asigi senmitlon phaghanhanduna sakhotpa khunai ama oinaba hona jariba nupi oibi singi marakta mukta sugi proprietor moirangthem mukta manisu amane matam amada mahaki pikliba machanupi na school satpada tongnaba khungup leinaba sel leitabadage samtugi lang amade kata sizinaduna masana khungup londuna masada tonghankhe ngasidi mahaki khungup makhal adu malemgi miyamna yamna pamnaba khungup makhal ama oiduna india gi tongan tongan ba state singda khakta natana malemgi leibak tara henbada yonba ngamle moirangthem muktamani kumja 1958 hompugi december 15 da kaksing phoksupat leikaida moirangthem saitania amade moirangthem ongbe pemchoubi gi masanupi oina pokhe masagi chahi 13 lom surakpa kumja 1963 ta moirangthem leikaida leiba khetrimayum naranda yum palatuna masanupi ahum amade masanupa amagi mama oikhe matam amada masagi tongnaba khungup phauba leiba ngamlamdabadage haujikti malemda sakhangnaraba khungup saba company amagi mapu oiribe mukta maniga pausi asiga akhadana wari sanabada mahakna hai yum palaba tungda senthok lambe ningthina leitabana maram oiduna mapu roibana lausubada mateng khara pangba amade matam matamgi fisalon sa tawduna hingna bahona rakhe yamna nganna yum palakpa oibana metric amade 12 की examination सु युम पालब मतुंगदा थाखे तुंगदा महाके मनमदगे काताना खोंग मजा अमदे तुपीना चिंगबा लोनबा तमखे असुमना सामतोगी लंगना मोजा अमदे तुपीना चिंगबा लोनदुना योनबा हौरखिबने महाकी मचानुपी याइमा दुना क्लास 4 तमलकपा मतमदा स्कूल चटपदा तोंगनबा खुंगुप लैबा ngamdabadage हानगे मल्लबा सगाइरबा खुंगुप अदुगे खुगा लौदुना सामतोगी लंग सिजिनदुना खुंगुप की मवोंगदा लोलगा तोंगहनखे मसीदा सुनतना मसानुपीना स्कूल चटपदा पूनबा लाइरिक खाउसु महांगना लोनखे
Masanupina tongliba khungup amadi khaw adu ubadagi school oza amana mahaki masanupigisu lonbina bhairakhi matam adudagi asumna khunna lonba khungup ase yonbada miyamna pamnaba posak ama oigani haiba khangba ngamkhibane laita lairagi chaitheng asi kharada oirabasu kokpa ngamnaba khanduna sinpham asida mapung phana onsinba horakhi Kaksing kaithel leiba khungup potpa mujida satuna khungup semba sabada changba khusu khulai amadi khuga oinaba rubber na chingba sing lauksinduna masana khungup ama mapung phana sajaba horakhi asumna mahakna putokpa khungup makhal ase akhangba miyoi singna khara khara leinarabasu yonanaba chapchaba mafam ama leitabana miyamda hena uthoktuna khanganbagi pambai leikide adubu kumja lising amaga chamapan maudra mathoida all manipur entrepreneur union na sinba trade fair amada saruk yanabagi tanja phangkhe maduna muktasu haina register tawduna mahakna sajaba khungup makhal taraga nipan puthokduna utkhe matam adudagi hona mahakna tawjariba thabak ase miyamna amadi manipur lenga ki mari leina baloisangna sakhangbi ba horakhe trade fair adudagi manipur lenga ki makhada leriba manitkona sakhangbi duna senthang khara thadaraknaba thawrang lawba horakhe adubu thawrang adu mai paktringaida project adu fail oikibana hankhe adumoinamak manitkona mangonda hena kanna hona haningbage ithil ama phaurakpadagi mahaki araiba senpham sing puthoksaduna amadi mingondagi sel pusinduna mayumda workset ama hanglaga miyoi khara training piba hokhe masigi tungda kumja lising amaga chamapan maudra humdoida manipur lenga ki industry department amadi tourism ga punna khusamnaduna indira pakta pangthokiba trade fair da saruk yaba phangkhe matam adudade mahakna training piduna punna thabak suminariba miyoi singa honaminaduna khungup masing yamna amade anauba makhal kaya amasu puthokpa ngamkhe entrepreneur singi marakta athoi ahen tananaba oina pangthokiba mela aduda mahakna ahanba mana phangba ngamkhibada natana awang nongpok india gi khwaidagi mai pakpa entrepreneur chama khangatpada taraga taruk suba taba ngamkhe masidagi mahaki pothok ase lamdam asigi miyamna yamna pamnaba horakhe lamdam asigi tongan tongan ba mafam singda leiba army gi canteen singi maikeidagi su mahaki pothok sing ase yonjage haina order kaya lakhe masidagi leimakhongda leiba army canteen mantripur khri ge canteen bisnupur canteen na chingba sing asida marang kaina yonba ngamlakhe asumna mai pak na sangsilakpa sidagi masagi santhok lambi oijabata natana miyoi kayabusu thabak piba ngamkhe loinana matam matamgi oiba khungup sabagi training kaya su pangthoktuna lakhi haide india gi tongan tongan ba state sing amadi mapan leibak singda mahaki khungup yonba haukibagi wari paladuna mahakna hai lamdam asida khungup sabagi lambi ase mai pakna sangsilakpadagi manipur lenga ki industry department ka aphaba mari thamba ngamlakhe bank singdagi loan chingba lauthaduna hena pakthok chawthokna basu honakhe state asida ss sinduna governor oina purakpa matamdagi hauna manipur gi raj bhavan ga aphaba mari amasu thamba ngamlakhe matam adugi governor ss sinduna khungup order tawrakpadagi saduna pikhi masida mahaki maikaidagi lupa lising hompu panglakhe mahakna panglakhiba mateng asidagi mahaki phibam sadana lairamba workset adu semjinduna mising yamna thabak suba horakhe Haujiksu Governor Wariba Nazma Heptulana mahakna puthokpa khungup masi pamna leibiri tungda kumja lising amaga chamapan maudra tareta Delhi da pangthokpa National Trade Fair da yaubagi khudong chaba phangkhe mahaki company na puthokliba khungup sing adu mela adu da saruk yaba lakhiba India gi miyoi sing khakta natana mapan lamgi miyamna su yamna pamnakhi numit taraga nithoi sathaba trade fair adu da mahakna sajaba khungup sing adu mela adu gi manga suba numitta yonba loikhe hairiba mela asida saruk yaba lakhiba Australia ge Trade and Commerce ke Director Linda Simpson na mahaki khungup sing adu yamna pamna leikhe mela asida mahakna puthokliba khungup adu miyamna yamna pambadagi national media kayada mahak pusak takpikhe mela asi loreba tungda Linda Simpson na khungup lising amaga chamnga order tawraktuna Australia da thaba hokhe asumna mela aduda saruk yaruba tungdagi India gi state ayamba amadi USA Mexico Korea, France, Japan chingba malim gi tongan tongan balebak sing asida thaba hokibani haide haujing maki oina mahaki yumda lairiba workset asida miyoi kunthra ni furom thabak suri loinana mahakna training pikiba miyoi singdasu khungup sabagi thabak ase outsource tawthoktuna suri haide asumna thabak suminariba miyoi kaya asigi thagi khusumal na chingba pithokraga amade masak mathum leibagi selsing khaidokraga tha amada lupa lising nifu yangkhaide laina tanba ngamle hainasu mahakna makha takhi adubu chahi kayagi mamangdagi mahakna puthoksaduna sariba khungupki makhalsing ase haujik phauba patent right fangdabana maram oiduna kanaguma singna
khungup asi puthokpagi hak munkiba yabagi singnaba leitabadi natte mahaki maikidagi paten asi fangnana bhonarabasu process yamna changba amadi matam sangba thabak ama oibana haujik phauba loisinba ngamdana leiri masida lengakna midyang changhanningi masida sunatana hayeng mahakna leikidraba tungdasu sinpham asi mutana lamdam asigi miyamna adumak makha sathaunaba leingakna akhanaba midyang changbiduna khungup sabagi thabak asida nauna sangsilagliba miyoising asibu leingakna sakhangbiduna makhoina mateng panghaningbagi apamba muktamani na makata na phongdorokle nupi ama oirabasu nupadagi tadana imung manung punaba amadi khunai asigi senmitlon phagarhanaba honabada muktamani gumbi lamdam asigi chanura kayana lawriba thodang-sing asida miyamna hena pukning thogatpiduna nupi nupagi khenaba leitaba ing tappa wata padaba manaba khunai ama ohenaba honaminaba yamna mak mathau tare